ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯚꯨꯠ ꯃꯌꯥꯝ ꯃꯔꯛꯇ ꯈꯔ ꯐꯥꯎꯕꯤ ꯇꯨꯝ-ꯇꯨꯝꯅ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ, ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ, ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯃꯊꯧ ꯂꯩꯇꯅ ꯀꯞꯂꯤꯕꯁꯤꯕꯨ ꯀꯅꯥ? ꯍꯩ ꯚꯨꯠꯇꯦ ꯅꯣꯏ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯍꯥ? ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯚꯨꯠ ꯃꯌꯥꯝꯒꯤ ꯇꯨꯝ-ꯇꯨꯝ? ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯁꯤꯗ ꯀꯞꯂꯤꯕꯁꯦ ꯀꯅꯥꯅꯣ? ꯌꯥꯝ ꯊꯨꯅ ꯌꯦꯡꯉꯨꯁꯨ꯫ ꯑꯩ ꯀꯅꯥꯅꯣꯁꯦ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯚꯨꯠꯇꯦ ꯅꯣꯏꯗꯨ ꯇꯨꯝ-ꯇꯨꯝ ꯇꯥꯍꯟꯗꯕꯤ ꯇꯨꯃꯤꯟꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯈꯔ ꯁꯥꯊꯤꯕꯁꯤꯗ ꯇꯨꯃꯤꯟ ꯂꯩꯕꯤꯔꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯁꯤꯅ ꯑꯇꯨꯝꯕꯁꯦ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯚꯨꯠ ꯈꯔ ꯂꯩꯔꯤꯁꯤꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯤꯔꯝ ꯂꯦꯟꯖꯧ ꯉꯝꯗꯕꯤꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯥꯒꯨꯝꯕꯅꯤ꯫ ꯀꯩ ꯍꯥꯏꯅꯣ ꯇꯦꯅꯣꯏ? ꯀꯩꯅꯣꯕ ꯅꯪꯅꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯔꯤꯗꯣ? ꯑꯩꯒꯤ ꯋꯥ ꯊꯧꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯍꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯍꯧꯕꯤꯔꯛꯀꯅꯨ꯫ ꯃꯁꯤꯗ ꯃꯊꯧ ꯂꯩꯇꯅ ꯀꯞꯂꯤꯕꯁꯦ ꯀꯅꯥꯅꯣ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯃꯤꯡꯒꯗꯤ ꯇꯨꯝ ꯀꯥꯏꯅ ꯁꯛꯇꯥ ꯄꯨꯗꯥꯃꯛꯅ ꯑꯊꯤꯕ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯂꯛꯄꯁꯤꯗꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯦꯅꯣꯏ ꯀꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯝ ꯏꯆꯥ ꯆꯥꯗꯅ ꯀꯞꯂꯤꯅꯦꯅ ꯇꯧꯔꯤꯗꯣ? ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯍꯜꯂꯦ꯫ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯑꯗꯨ ꯇꯦꯅꯣꯏꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨꯗ ꯈꯪꯗꯅꯒꯁꯨ ꯇꯧꯖꯩ꯫ ꯖꯥꯇꯥꯝꯅꯤꯅ ꯁꯤꯗꯤ꯫ ꯅꯪ ꯃꯤꯅꯧꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯐꯤꯕꯝ ꯃꯨꯔꯇꯤꯁꯤꯗ ꯈꯪꯗꯅꯒ ꯇꯧꯖ ꯁꯥꯏꯗꯣ? ꯅꯪ ꯅꯁꯥꯁꯦ ꯀꯌꯥꯝ ꯐꯖꯒꯦꯗꯣ ꯅꯪ ꯈꯪꯖꯗ꯭ꯔꯕ꯭ꯔꯥ ꯍꯥ? ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯁꯤꯔꯒ ꯀꯃꯥꯏꯅ ꯈꯪꯖꯗꯣꯏ? ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯁꯤꯗ꯭ꯔꯤꯀꯥꯟꯗꯩꯁꯨ ꯐꯖꯕꯤꯅꯤ ꯑꯩꯅ ꯑꯣꯏꯔꯛꯏꯁꯦ꯫ ꯆꯠꯂꯍꯦ! ꯁꯛꯇꯥꯗꯨꯒ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅ꯫ ꯑꯄꯥꯏ ꯄꯣꯔ ꯊꯣꯝꯃꯗꯤ ꯍꯥꯟꯅꯗꯒꯤ ꯊꯦꯛꯏꯗꯨꯒꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯊꯦꯛꯀꯅꯤ ꯈꯪꯖꯤꯒꯤ꯫ ꯍꯣ ꯊꯦꯛꯅꯤꯡꯗꯨꯅ ꯊꯦꯛꯄ ꯅꯠꯇꯦ, ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯊꯦꯛꯆꯔꯛꯄꯅꯤ꯫ ꯍꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯎ꯫ ꯅꯪꯁꯦ ꯑꯩꯈꯣꯏ ꯕꯨꯠ ꯑꯐꯥꯎꯕꯤꯅ ꯄꯨꯔꯛꯑꯣꯅ ꯌꯥꯊꯪ ꯇꯧꯔꯛꯏꯅꯤ꯫ ꯃꯥꯅꯕꯨ ꯍꯦꯛ ꯍꯥꯏꯕ ꯇꯧꯍꯧꯗ꯭ꯔꯕ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ꯫ ꯃꯆꯤꯜ ꯂꯃꯨꯛ ꯇꯨꯝꯕꯗꯣ ꯊꯥꯡꯗꯣꯛꯑꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯡꯗꯣꯏꯅꯤ꯫ ꯃꯗꯨ ꯑꯩ ꯇꯥꯖꯅꯤꯡꯗꯦ꯫ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯕꯨꯠ ꯑꯣꯜꯂꯕ꯭ꯔꯣ? ꯑꯣ ꯄꯥꯔ ꯄꯤꯔ ꯈꯪꯗꯕꯤ, ꯅꯪꯁꯦ ꯊꯋꯥꯏ ꯑꯣꯏꯔꯕꯅꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯔꯝꯂꯦꯟ ꯀꯥꯕ ꯉꯝꯗ꯭ꯔꯤꯕ ꯊꯋꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯥꯏꯔꯝꯂꯦꯟ ꯀꯥꯗꯕꯤ ꯊꯋꯥꯏ ꯑꯣꯜꯂꯒ ꯁꯛꯇꯥꯊꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ? ꯀꯔꯤ ꯁꯛꯇꯥꯊꯤ ꯀꯥꯏꯅ? ꯅꯪꯒꯤꯗꯣ ꯐꯣꯡ ꯅꯦꯛꯇ ꯁꯤꯡꯅꯕꯒꯤ ꯋꯥꯔꯣ? ꯐꯖꯔꯦꯍꯦ ꯅꯪꯗꯤ꯫ ꯆꯩꯊꯦꯛ ꯑꯀꯣꯟꯕꯤ ꯍꯦꯛ ꯃꯥꯟꯅꯗꯅ ꯆꯠꯂꯣꯍꯦ! ꯊꯦꯛꯀꯣꯏꯕꯨ ꯇꯦꯅꯣꯏꯅ ꯏꯟꯗꯨꯅ ꯇꯨꯝꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯎꯔꯕ ꯃꯥꯡꯗ ꯇꯨꯝꯇ꯭ꯔꯤꯛ ꯇꯨꯝꯕ ꯎꯇꯤꯟ ꯃꯥꯟꯕ ꯐꯝꯃꯤꯁꯦ? ꯑꯁꯤꯅ ꯕꯨꯠ ꯃꯌꯥꯝꯗꯒꯤ ꯈꯔ ꯐꯥꯎꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯈꯖꯤꯛ ꯀꯤꯅꯔꯤꯕ ꯕꯨꯠ ꯇꯨꯝ ꯍꯥꯏꯗꯨꯅꯤ꯫ ꯀꯩꯅꯣ ꯑꯁꯤꯒꯤ ꯃꯆꯤꯟꯁꯤꯗꯤ ꯇꯨꯝꯃꯤ ꯌꯥꯝ ꯇꯨꯝꯃꯤ꯫ ꯃꯃꯤꯡꯒꯗꯤ ꯇꯨꯝ ꯀꯥꯏꯅ꯫ ꯅꯪ ꯅꯣꯏꯗꯣ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔ ꯅꯣꯛꯏꯅꯣ? ꯂꯩꯔꯤꯕ ꯕꯨꯠ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯅꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯈꯛꯇ ꯁꯤꯔꯛꯄ ꯊꯋꯥꯏ ꯅꯪꯅ ꯎꯁꯤꯠꯇꯕ? ꯅꯪ ꯑꯩꯒꯤ ꯆꯤꯟ ꯑꯇꯨꯝꯕꯁꯤꯅ ꯊꯤꯟꯗꯠꯂꯨꯔꯣ? ꯇꯦꯅꯣꯏꯅ ꯊꯦꯛꯀꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯏ꯫ ꯌꯥꯝ ꯁꯥꯊꯤꯕꯅꯦ ꯑꯁꯤ, ꯑꯗꯨꯅꯕꯨ ꯕꯨꯠ ꯑꯐꯥꯎꯕꯤ ꯍꯥꯏꯗꯅ ꯁꯦꯒꯥꯛ ꯀꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯕꯨꯠ ꯃꯀꯣꯛꯁꯨ ꯑꯣꯏꯍꯜꯂꯤꯅꯤ꯫ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯑꯗꯨꯋꯥꯏꯗ ꯆꯤꯔꯣꯟꯒ ꯇꯧꯅꯔꯤꯗꯨꯅ? ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ ꯂꯣꯟꯅ ꯇꯧꯕꯗꯣ꯫ ꯇꯨꯝ ꯑꯩꯉꯣꯟꯗꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯊꯋꯥꯏ ꯑꯅꯧꯕ ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯄꯤꯗꯨꯅ? ꯅꯪꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯊꯦꯛꯀꯣꯏ ꯀꯞꯂꯒ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯏ꯫ ꯁꯤꯅꯤꯡꯗꯨꯅ ꯆꯩꯕ ꯅꯠꯇꯦ, ꯏꯃꯥ ꯐꯠꯇꯕꯤꯅ ꯍꯥꯠꯄꯅꯤ꯫ ꯍꯣ ꯏꯃꯥ ꯐꯠꯇꯕꯤꯅ ꯍꯥꯠꯄꯅꯤ꯫ ꯂꯤꯌꯨ, ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯂꯤꯌꯨ꯫ ꯑꯩꯁꯦ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯏꯁꯣꯔꯅ ꯑꯁꯨꯝ ꯑꯣꯏꯖꯔꯨꯔꯣ ꯍꯥꯏꯗꯅ ꯄꯤꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯂꯩꯖꯕꯤꯅꯦ꯫ ꯍꯥꯏꯕꯗꯤ ꯊꯣꯠ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯑꯩꯗꯤ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯤ ꯑꯩ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯈꯟꯗꯨꯅ
amadi mayamna sinduna imatonna ma pusilaki adubu imatonni babagi mamangana saklona baba leitrakanna aibu aina hadi atumi khuding phate haibagi nachat aduna sum ko thadan lai masigi tangkai si khunam sin chatchalakani ko maho ki inchabi nakhutnina chairong manbaduna chijiladi thojanau zabiyedi thi ambadagi chumthokhradi kamai dongya adui saruk ai wari makhali ragi asi haiduna wari makha samdare ima tona aikhoida lakibase ai amadi babu nushibagi nati aikhoigi leiba lantham adudabu mitabagi ni babagi mapa aigini budo samu loibani adugi simathakta aikoi babadi suba nomba kali babana langpaye chatkibaga yumda masak khangdaba nupa kaya pusinduna sanayuni madu aidi thosanauzabi nupi zagi mapokta pokhrabana hainasade madu imatona hairabada imatona aibu thekoi ki wari taraga tinoida thekoi nangi wari taraga ikapninge haima kaptana muk laikhreni wari nudadi loi phauliram aduga punna kapmina sikai doge thekoi thut ka tawraga wari makha sathare batonge pambagi mayok lei hai gidab thengla tangla wahi aina tum kun ta kai ai bu moina mo na mi na halin ne ai ge jang do ta no ne ai ge jang du yam na nungsi ai lei tradi ai gi pa ba do kam dong na lei tradi iba to phat bi gi lam da ai gi pa awa ba ta di hera but tum ai lei ngai da kari gi nang na kapsani ge ai do ge nama ton do but tum ai gi magul khang da sar da hausi ek ta to siro madu gi nupi phat bi do saksu khena ba gi matung in mana khali bu wakal su amata mana siba da pu ba yaroi da ba lanthum khraduna nasidi ipa ga ga lakna hal baba na cha ge roi ba mi kupta baba gi num siba mai thong to u ba phangtre te noina mata nati marup adu sunati khangdeda kai gaudoino ga mata kau ni na pamjai nangi wari si taraga ayam kapningi ado nangi mathomangam pangthok poloiraga but aikhoi bu thadoknaga lairam lena satkrani ko aikhoi gi thawai sidi lairam len yo ngamjaba thawai ni nungsidra punsi se amuk punba amuk kainaba tamba ngamba nati punsi se ngasi thengna khiba noise madam kharagi matung lamlanbi oikragani khangdi ngasida thengnabi nangse aina nungsina mata haina kauge ko tum chathoye soida kaino khangdi aphaubi ai phauba nabani ubada sin atumbadagi ising targi tawine sakta thi singsidi adugi saruk hayengdagi di thekoi gi mama tondo tamnaba chatnaba tawsi aigi yathang but atai dasu tenoi nangna khra haiko numit asimadi haukhri mathangi numit ni thekoi gi mapasu mayamna tawduna pau pibadagi mayum dhalaklabi thawa yaujaba masagi hakchang konduna ibagi thekoi ibabu kari oira sige isa leitaba mafam sida naba ai karam ni hingduna layo haibano isagi asadi hingjaram isa leitrabadi naba aisu hingbagi kanaba leitre tokpiro kaidoke isana kari pinaba leibano khangti nongmata isaduna magi wanu ngai ki wasu ipamda aidi aisu atomi mingthon phangduna leiba oibuna hanjin isaduna wakana phauba hangzaba ngamkhidi yare me nang aigonda wamta nganglaka kari sange ishor nang nei famna yengli base nungaiba phangda isado mapaibu thadokuna isorgi khuyada tinkhre aina landaba makta oirabadi amam angan bu sembiriba na hak ijabu khangu thakta thawai lo oiramlabadi akhoi busu misi adana siba ohen piyuko bagi thekoi mathang mapok haibaduna leiram thoklabadi ipai zathengna kisiko tomsongna masa thekoi bu asuki matik luna sana tausai kahena su masabu nungsi zai miga manade haiduna su nongmata masabu miraiba tauramte masagi khanduna mayamna tomsau bu nupi thiyanbada tomsau nasu masagi khalaga yakhibani adubu masaga kainaba mikup asidadi tomsau sagani thakani khangdana leirami
ꯃꯄꯥ ꯂꯥꯛꯂꯕꯗ ꯊꯦꯛꯀꯣꯏꯒꯤ ꯍꯛꯆꯥꯡꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ, ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯥꯕ? ꯅꯣꯏ ꯇꯥꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣꯃꯤ ꯅꯪꯕꯣ, ꯃꯇꯝ ꯈꯔꯗꯤ ꯎꯅꯈꯤꯔꯣꯏꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯣ, ꯅꯁꯛꯇꯨ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯁꯤꯗꯤꯕ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯀꯅꯥꯅꯣ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯤꯗꯨꯕꯣ? ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯅꯤ, ꯊꯕꯛ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯅ ꯍꯪꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯇꯕꯅꯣ ꯃꯦꯃꯤ? ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯪꯗꯨꯗ ꯃꯦꯃꯤ ꯄꯥꯈꯠꯅ, ꯇꯥ ꯇꯣꯝꯆꯧ, ꯑꯩꯅ ꯌꯥꯎꯔꯛꯄ ꯈꯨꯗꯤꯡ ꯏꯆꯥꯗꯨꯅ ꯊꯕꯛ ꯑꯅꯝꯕ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯆꯥꯗꯣ ꯍꯧꯒꯠꯃꯟꯗꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗꯒꯤ ꯏꯆꯥꯒꯤ ꯃꯤꯁꯤ ꯑꯁꯤ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯇꯥ ꯇꯣꯝꯆꯧꯒꯤꯁꯦ ꯑꯩꯕꯨ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕꯤꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯕꯗꯤ ꯇꯧꯕꯤꯒꯅꯨ ꯇꯥ ꯇꯣꯝꯆꯧ꯫ ꯇꯣꯝꯆꯧ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥꯁꯨ ꯅꯠꯇꯕ ꯃꯥ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯧꯔꯤꯒꯦ? ꯑꯩꯗꯤ ꯌꯨꯝ ꯑꯁꯦ ꯁꯦꯜ ꯊꯨꯝ ꯄꯥꯏ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯦꯃꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ꯫ ꯍꯩꯃꯥ, ꯀꯥꯎꯗꯅ ꯅꯣꯛꯎꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯀꯅꯥ ꯀꯅꯥ ꯇꯥꯍꯧꯕ ꯖꯥꯠꯅꯣ? ꯀꯅꯥꯝꯗꯤ ꯂꯩꯇ ꯃꯥꯜꯂꯦ꯫ ꯑꯩ ꯍꯧꯖꯤꯛ ꯇꯧꯁꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯆꯥꯛꯇꯥꯔꯝꯃꯤ꯫ ꯃꯨꯕꯤꯅ, ꯍꯩꯃꯥ, ꯑꯩꯗꯤ ꯉꯔꯥꯡ ꯊꯪꯅꯕ ꯈꯨꯜꯗ ꯇꯝꯅꯕ ꯆꯠꯂꯨꯗꯅ ꯈꯪꯉꯨꯗ꯭ꯔꯤ꯫ ꯕꯨꯠ ꯑꯃ ꯍꯦꯟꯒꯠꯄ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯊꯦꯛꯂꯤ ꯊꯦꯛꯂꯤ ꯆꯠꯂꯤꯗꯣ ꯀꯅꯥꯅꯣ? ꯁꯤꯗ ꯂꯥꯎ꯫ ꯑꯩꯕꯨꯔꯣ? ꯑꯩꯗꯤ ꯑꯃꯨꯛ ꯎꯖꯗ꯭ꯔꯤ꯫ ꯕꯨꯠ ꯃꯔꯛꯇꯁꯨ ꯊꯦꯛꯂꯤ ꯊꯦꯛꯂꯤ ꯌꯥꯎꯔꯛꯄꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯩꯗꯤ꯫ ꯑꯗꯣ ꯅꯪꯗꯤ ꯕꯨꯠ ꯃꯌꯥꯝ ꯃꯔꯛꯇ ꯕꯨꯠ ꯑꯅꯧꯕꯅꯤꯅ ꯍꯪꯉꯣꯏ ꯆꯣꯡꯕ ꯇꯥꯔꯦ꯫ ꯇꯜꯂꯤ ꯀꯩꯁꯨ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯑꯉꯝꯕꯤ ꯑꯐꯥꯎꯕꯤꯅ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯩꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯅꯪ ꯅꯥꯏꯗꯣ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ꯫ ꯑꯣ, ꯅꯪ ꯇꯧꯔꯔꯣꯏ? ꯐꯔꯦ ꯐꯔꯦ, ꯃꯨꯕꯤ ꯌꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯁꯥꯔꯗꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯨꯕꯤꯅ ꯃꯈꯨꯠ ꯁꯥꯡꯗꯣꯛꯇꯨꯅ ꯊꯦꯛꯀꯣꯏꯗ ꯙꯞ ꯇꯧꯗꯨꯅ, ꯆꯥꯔꯒꯦꯗꯣ ꯕꯨꯠ ꯑꯅꯧꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ ꯁꯥꯔꯗꯅ꯫ ꯀꯔꯤꯅꯣ? ꯇꯟꯖꯥ ꯆꯥꯏ ꯆꯥꯗꯅ ꯑꯃꯨꯛ ꯀꯩꯅꯣꯕ ꯇꯧꯔꯛꯏꯁꯤꯅ? ꯇꯨꯝꯇꯨꯝꯅ, ꯍꯦ, ꯀꯩꯅꯣ ꯕꯨꯠ ꯑꯃꯨꯕꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ? ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯕꯨꯠ ꯑꯅꯧꯕ ꯂꯥꯛꯄꯗ ꯀꯔꯟ ꯇꯥꯕꯗꯣ ꯇꯧꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛꯃꯛ ꯍꯪꯉꯣꯏ ꯆꯣꯡꯕ ꯇꯥꯕꯅꯤ꯫ ꯑꯣꯏ ꯃꯥ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ ꯆꯤꯟꯗꯨꯝꯕꯤꯁꯤꯅ ꯍꯦꯛꯇ ꯎꯔꯝꯕ꯫ ꯑꯅꯧꯕ ꯂꯥꯛꯄꯗ ꯑꯔꯤꯕ ꯑꯩꯈꯣꯏꯅ ꯅꯩꯁꯤꯟꯕ ꯍꯥꯏꯁꯦ ꯍꯧꯅ ꯁꯥꯅꯤ꯫ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯒꯤ ꯕꯨꯠ ꯃꯀꯣꯛ ꯁꯥꯅꯤꯡꯕꯤꯁꯤꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯏꯃꯨꯡ ꯃꯨꯕ ꯃꯈꯩ ꯐꯟ ꯐꯟ ꯆꯣꯡꯕ ꯇꯥꯔꯤꯕ꯭ꯔꯣ? ꯇꯦꯅꯣꯏꯅ, ꯑꯁꯤꯒꯤ ꯕꯨꯠ ꯃꯨꯕꯤ ꯍꯥꯏꯁꯤꯅ ꯕꯨꯠ ꯑꯋꯣ ꯑꯃꯇ ꯎꯕ ꯌꯥꯔꯣꯏ꯫ ꯃꯁꯛ ꯃꯩꯇꯥꯟ ꯃꯥꯟꯕꯁꯤ ꯄꯨꯊꯣꯛꯂꯒ ꯈꯥꯏꯍꯟꯗꯅ ꯂꯩ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯅꯣꯏꯉꯥꯏ ꯌꯥꯎꯕ ꯑꯩꯒꯤ ꯈꯨꯠ ꯇꯦꯟꯕꯪꯅꯕꯁꯤꯅ ꯃꯀꯣꯛꯁꯤ ꯍꯦꯛ ꯁꯨꯗꯠꯄ꯫ ꯇꯨꯝꯇꯨꯝꯅ, ꯍꯦ ꯃꯊꯣꯡ ꯆꯥꯗꯕꯤ ꯃꯨꯕꯤ, ꯅꯪ ꯆꯣꯡꯒꯦꯔꯥ ꯆꯣꯡꯉꯣꯏꯔꯥ ꯍꯥ? ꯌꯥꯅꯤ, ꯆꯣꯡꯕ ꯍꯧꯖꯔꯒꯦ꯫ ꯃꯌꯦꯛꯀꯤꯗꯤ ꯑꯅꯧꯕꯁꯤꯅ ꯆꯣꯡꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯇꯦꯅꯣꯏꯅ ꯀꯂꯛ ꯄꯦꯜꯂꯤ꯫ ꯉꯛꯆꯥꯎ ꯊꯦꯛꯑꯗꯤ ꯑꯗꯨꯅꯤ꯫ ꯃꯇꯥ ꯊꯦꯛꯀꯣꯏ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ꯫ ꯑꯁꯦ ꯁꯛ ꯈꯔ ꯍꯥꯎꯇꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯐꯥꯎꯕꯤꯅ ꯅꯩꯁꯤꯟꯖꯔꯁꯅꯤ꯫ ꯃꯤ ꯃꯔꯛꯇ ꯈꯛ ꯐꯠꯇꯕ ꯃꯤꯅ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯇꯥꯏꯕꯪ ꯃꯤꯗ ꯈꯛ ꯂꯩꯕ ꯃꯥꯜꯂꯨꯏ꯫ ꯑꯗꯨꯒ ꯕꯨꯠ ꯃꯔꯛꯇꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯕꯗ ꯂꯣꯏꯅ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯤꯗ꯫ ꯑꯗꯣ ꯉꯁꯤꯗꯤ ꯅꯌꯨꯝꯗ ꯆꯠꯀꯅꯤꯅ ꯑꯉꯝꯕꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯩ ꯄꯥꯕꯒꯤ ꯑꯋꯥꯄꯣꯠ ꯂꯨꯝꯗꯕ ꯁꯛꯐꯝꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯇꯦꯅꯣꯏꯅ, ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯅꯤ꯫ ꯅꯪꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈꯤꯅꯤ꯫ ꯅꯪꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈꯤꯅꯤ꯫ ꯑꯗꯨꯒ ꯅꯣꯏ ꯄꯥꯕꯁꯨ ꯐꯠꯇ꯭ꯔꯕ ꯏꯃꯥꯇꯣꯟꯗꯨꯒ ꯂꯩꯍꯧꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯀꯥꯟ ꯃꯁꯥꯒꯤ ꯃꯇꯤꯛ ꯆꯥꯎ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯆꯨꯝꯃꯤ ꯃꯇꯥꯅ ꯍꯥꯏꯕ꯫ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯑꯩ ꯏꯄꯥꯒꯤꯗꯃꯛ ꯈꯟꯗꯕ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯨꯠ ꯃꯔꯤ ꯑꯗꯨ ꯊꯦꯛꯀꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯛꯀꯣꯏꯅ, ꯕꯨꯠ ꯑꯉꯝꯕꯤ, ꯁꯤꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯤꯅꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯛ ꯍꯧꯔꯁꯤ꯫ ꯕꯨꯠ ꯇꯦꯅꯣꯏ, ꯅꯪꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯅꯌꯥꯡ ꯀꯪꯅꯕ ꯆꯦꯜꯂꯨ꯫ ꯑꯗꯨꯒ ꯕꯨꯠ ꯃꯨꯕꯤ, ꯅꯪꯅ ꯃꯃꯥꯇꯣꯟꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯊꯤꯜꯂꯨ꯫ ꯑꯗꯨꯒ ꯑꯩꯅ
Thekoi ga ibani yumthakta thabal lamta tokthage but irang phaba phabi mayam ama senadana leiringai handaki thabal ga amta kauthaba phangautre thawai se thawai da ma oire mi oirasu but oirasu nungai phamga amta khangsilakje hai tari asumna tumtumna magi thabak sindorakpadagi tenoidi mayang kangnabani haidana kharai khangdamamkhai hui angaubi dongna koisen cheli adugu mubina memi gi thongnaw adu thude kadaw mo ongda thili tenoina aina saba phabagi kara khasi haksang phabasida kalakpa miyam lei khangi asidagi ai iyang kangdaba yadabani aduga ai nupa phasaba ma khalaga kotakki la 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 sidi dum sakni da sauraga masigi but aphobisina amu kanagi ayaba yaudana isai se inona mu aibo on khatlaga jagi haibirakan ningtama phangjaba thawai haiduni mubina thong hango mimi thong hango ai lai aiba si mi gi nupada mayum panjin be tombisidi phajana pumba saknina thong hango natradi kuttinjillaknage mi gi maran mathumda chopi chudar nungai ba pami nupa chopi mi hatpi thong hango kanano ahing sida aingi thong si tawre isiba tari mayam sibu ai kak tari bra natraga ta tom jausu ta bazala e karino yum thak tamu tawre isina siai to na memi manakong thangat tu na tarami tum na haurasi ko misa si sanu khalaga isa si bani kawba pan wato na wang laga kwang na phamdek bani kawba no pan chongni nang so angam bigi tandu ai song bai ta na tawbani hey kari gai taba sininya matam gi anaiba mayek harise budu nangbo karino ngasi yum si tawri mayam si tamnari ba haibudura ayu si kaidogani tanza sida tum thekoi da khuzina siklaga ai kapuni nangbo kapu haibani yum thak sida na khong na sa na tingthoklaga thillaga amsari mong da kapu karigino iba to na nachaibu mo na mendu na haliba ai ni magi mapamda kayam kai krebage karigi ai ni punsi bula makhang na losin bilibano ai signinge imaton mga sidi imaton basu ay nahat ka ni inigilaman inasinggan mon gilaman mon na singgan tanza sida manakong thanggatlaga taramba mimigi na kung mayatam na sangsinduna tum na yawana na kung napti thang sina thanggatlaga tabasibu wajibo oy ma na tumsaw but tumsaw di tawriba mayam si karimta tada yam nungay na tumduna lay mimi di ayang na si kiba na loyrami mubina higi kun asang masina nangi kawido bet miit lagi do Karino, ngasi tawriba mayam si mo imagi tekoy ima napamda yam lankre nang ima ba og tagapiyo mibu hatok paloyraga lankre higta yam udoi tardi aisu ima ton mo hatjagi aduga lali haijaki numit asima memi yamna wana khanglami mathangi numit ni memi khaba ko unarami khaba ai ngarang hindi tumba yadi tamlabana kaptau si ai bano os hausipu kai du yibutno taba yada wa ngang no kedorke ibaningi ning muthung numdai da pharak tarakanu ko sigi bibam se gyongna bhotna bada nangse mi ge to mi phabu oirini haise kawba ai yumdu da makha ta leiba ngamlaroi ngarang hingi akiba du kumda ai punsida thennaraktri angang dugi mathau mangam loijuni nangni yumdo thadoktu na sakrabadi mina kari naina ki kumna mak nangna sinmani haina mina singna ki aduna angang dugi mathau mangam do pangthokpu loyu phawbadi nang khango sora loiji phawbadi mathi di khra phonglaki asumna khaba na memi bu themduna thadoraklami khaba madi memi leisari ngai dagi hauna mari leinarakpani khaba sel thumda sopana maram oiraga tomsausi sel pai haibadagi memi bu themduna tomsaugi nupi oibada mana soyaba pikibani tomsaudi nongmata memi da onsinnarude magi haibabu masabu luna tawbiu asitani hairiba numidangi matamni nongma sum hausinki kusila amoroi ko nakhoi gi nakta aina leitoise
ꯑꯗꯣ ꯅꯈꯣꯏꯗꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯂꯩꯔꯤꯁꯦ? ꯇꯦꯅꯣꯏꯅ ꯍꯣ ꯀꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯇꯥꯏꯕꯪ ꯃꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯤꯔꯒ ꯂꯣꯏꯁꯤꯟꯕꯤꯗꯗꯅ ꯂꯩꯍꯧꯔꯤꯅꯤꯗꯅ, ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯗꯣꯛꯈ꯭ꯔꯕ꯫ ꯇꯨꯝꯇꯨꯝꯅ ꯑꯉꯥꯡꯁꯥ ꯉꯁꯤꯗꯤ ꯅꯨꯄꯥ ꯂꯛꯅꯅꯤꯡꯉꯤꯗ ꯑꯩꯁꯦ ꯀꯨꯏꯔꯦ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯗꯕ, ꯉꯁꯤꯗꯤ ꯑꯆꯠ ꯑꯋꯣꯛꯇ ꯑꯝꯇ ꯏꯔꯥꯡ ꯇꯧꯁꯤꯟꯒꯦ, ꯃꯤꯆꯤꯒꯁꯦ ꯇ꯭ꯔꯦꯡ ꯇ꯭ꯔꯦꯡ ꯑꯝꯇ ꯈꯞꯆꯤꯟꯒꯦ, ꯈꯠꯃꯟꯗꯗꯅ ꯃꯤꯠꯀꯁꯦ ꯂꯣꯏꯅ ꯃꯤꯠꯁꯥꯡ ꯀꯥꯔꯦ꯫ ꯃꯨꯕꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯩꯒꯤ ꯋꯥꯈꯜ ꯄꯣꯊꯥꯐꯝꯕꯨ ꯈꯪꯗꯔꯤ, ꯅꯨꯡꯁꯤꯊꯛ ꯍꯧꯔꯛꯂꯦ ꯊꯃꯣꯏ ꯑꯩꯗꯤ ꯉꯥꯎꯔꯦꯅꯦ꯫ ꯆꯠꯊꯣꯛꯍꯦ ꯁ꯭ꯋꯥꯏꯗ! ꯀꯩꯅꯣꯅꯦ ꯏꯁꯩꯒ ꯁꯛꯇꯅ ꯃꯁꯛ ꯁꯛꯄ ꯑꯁꯤꯒ ꯃꯩꯇꯥꯟ ꯍꯦꯛ ꯃꯥꯟꯈꯩ꯫ ꯑꯩꯅ ꯁꯣꯝꯗ ꯕꯁꯟꯇ ꯂꯥꯛꯏꯀꯥꯟꯁꯤꯗ ꯏꯁꯩ ꯑꯃꯨꯛ ꯁꯛꯆꯤꯜꯂꯦ ꯍꯥꯏꯕꯅꯤꯗ, ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯈꯪꯉꯤꯍꯦ ꯀꯩ ꯁꯥꯇ꯭ꯔꯅꯣ? ꯑꯐꯥꯎꯕꯤꯗ ꯑꯐꯥꯎꯕꯤꯅꯤ, ꯑꯗꯨꯅꯗꯤ ꯀꯥꯏꯗꯤ ꯅꯨꯄꯥ ꯐꯪꯗꯣꯔꯤꯒꯦ? ꯊꯤꯔꯁꯨ ꯃꯩꯇꯥꯟ ꯃꯥꯜꯂꯁꯨ ꯑꯩꯗꯤ ꯌꯦꯡꯉꯣ, ꯅꯨꯄా ꯎꯅꯔꯨꯔꯒ ꯅꯨꯄꯥꯒ ꯃꯤꯠꯀ ꯌꯦꯡꯅꯔꯛꯏꯅꯤ ꯍꯥꯏꯕ ꯈꯪꯖꯔꯕ꯭ꯔꯣ? ꯅꯣꯏꯗꯤ ꯐꯪꯖꯗꯕꯗꯣ꯫ ꯊꯦꯀꯣꯏꯅ ꯀꯩꯅꯣ ꯌꯥꯝ ꯍꯩꯅꯗꯤꯌꯦ, ꯕꯨꯠꯁꯨ ꯅꯨꯄꯥꯒ ꯀꯣꯏꯅꯕ꯭ꯔꯥ ꯍꯥꯏꯁꯦ? ꯏꯃꯥꯎ ꯉꯝꯖꯔꯔꯣꯏꯗ ꯑꯩ꯫ ꯇꯦꯅꯣꯏꯅ ꯍꯦ ꯀꯩꯅꯣ ꯏꯃꯥꯎ ꯍꯥꯏꯗꯤ? ꯏꯃꯥꯎꯒ ꯍꯥꯏꯕꯗꯨꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯗꯣ ꯑꯗꯨꯅ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯇꯨꯝꯇꯨꯝꯅ ꯈꯪꯗꯦ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯅꯣꯏ ꯃꯌꯥꯝ ꯁꯦꯟꯅꯔꯤꯉꯩꯗ ꯑꯩ ꯅꯨꯄꯥ ꯑꯝꯇ ꯏꯔꯥꯡ ꯇꯧꯅꯕ ꯐꯪꯗ꯭ꯔꯤ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯣꯏꯅ ꯑꯐꯥꯎꯕꯤ ꯑꯐꯥꯎꯕꯤ ꯍꯥꯏꯗꯅ ꯏꯃꯤꯡꯁꯦ ꯕꯨꯠ ꯃꯌꯥꯝꯗ ꯁꯦꯒꯥ ꯀꯥꯏꯅ ꯆꯠꯍꯟꯕꯗꯒꯤ ꯕꯨꯠ ꯅꯨꯄꯥ ꯑꯝꯇꯅ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯤ, ꯑꯌꯨꯕꯗ ꯍꯣꯠ ꯍꯣꯠꯇꯅ ꯆꯦꯟꯅꯈ꯭ꯔꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨ ꯄꯨꯗꯨꯅ ꯎ ꯃꯆꯥ ꯑꯃꯗ ꯃꯈꯣꯡ ꯌꯥꯟꯗꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯃꯉꯛꯀꯥꯗꯨ ꯃꯔꯤꯟ ꯆꯠꯄ ꯃꯈꯩ ꯊꯤꯟꯗꯣꯛ ꯊꯤꯟꯗꯣꯛꯇꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯤ꯫ ꯍꯩꯃꯥ ꯂꯥꯛꯇꯤꯌꯦ, ꯂꯥꯛꯇꯦ ꯍꯥꯏꯕꯅꯤ ꯑꯃꯠꯇ ꯍꯦꯛ꯫ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯔꯒꯦ ꯇꯧꯔꯒ ꯑꯌꯥ ꯏꯝꯇ ꯆꯠꯇꯤ ꯂꯝꯕꯤꯁꯤꯁꯨ, ꯇꯨꯝꯇꯨꯝꯃꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ꯫ ꯅꯋꯥ ꯂꯧꯗꯦ, ꯑꯩꯅ ꯅꯋꯥ ꯂꯧꯗꯦ ꯂꯧꯗꯦ꯫ ꯏꯁ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯇ ꯐꯪꯉꯣꯏ, ꯅꯁꯛꯇꯣ ꯆꯤꯡꯈꯥꯛ ꯃꯥꯜꯂꯤ ꯀꯩꯅꯣ, ꯍꯥꯏꯔꯤꯕ ꯃꯥꯗꯤ ꯀꯌꯥꯝ ꯐꯖꯩ, ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯑꯩꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤꯗꯒꯤꯗꯤ ꯇꯤꯟꯈꯥꯛꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯑꯗꯣ ꯅꯨꯄꯤ ꯑꯃꯇꯁꯨ ꯐꯪꯗꯦ ꯍꯥꯏꯔꯕꯅꯤꯅ ꯏꯕꯥꯅꯤ ꯃꯥꯟꯁꯨ ꯃꯥꯟꯅꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯣꯏꯅ ꯖꯨꯔꯥ ꯁꯦꯝꯁꯤꯗꯅ꯫ ꯀꯔꯤꯕ? ꯑꯩꯅ ꯍꯦꯜꯂꯤ ꯐꯖꯕꯕ? ꯑꯗꯨꯅꯤ ꯐꯖꯕꯅꯦꯕ ꯑꯩꯁꯦ, ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯏꯆꯥꯗꯤ ꯐꯖꯩ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ, ꯌꯦꯡꯂꯒ ꯀꯪꯗ꯭ꯔꯨꯝ ꯃꯥꯜꯂꯤ ꯍꯥꯏꯔꯤꯅꯤ꯫ ꯑꯩꯅ ꯏꯃꯥ ꯀꯪꯗ꯭ꯔꯨꯝꯁꯤ ꯐꯖꯕ꯭ꯔꯥꯅ ꯍꯪꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯗꯒꯤ ꯑꯩꯅꯁꯨ ꯈꯪꯖꯔꯦ ꯑꯩꯁꯤ ꯀꯌꯥꯝ ꯐꯖꯒꯦꯗꯣ꯫ ꯑꯗꯣ ꯏꯕꯥꯅꯤ ꯖꯨꯔꯥ ꯁꯦꯝꯁꯤ ꯍꯥꯏꯔꯗꯤ ꯅꯁꯛꯇꯣ ꯑꯝꯇ ꯎꯠꯂꯧꯗꯅ꯫ ꯏꯀꯥꯏꯌꯦ, ꯑꯩꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯑꯩꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ ꯇꯥ ꯅꯨꯡꯁꯤꯕ꯫ ꯑꯩ ꯍꯧꯖꯤꯛ ꯐꯖꯕ ꯊꯤꯕ ꯀꯔꯤꯝꯇ ꯊꯤꯖꯗ꯭ꯔꯦ, ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯨꯄꯤ ꯐꯪꯉꯤꯕ ꯁꯤꯇꯅꯤ ꯑꯩꯅ ꯈꯟꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯆꯣꯡꯊꯔꯛꯑꯒꯦꯀꯣ꯫ ꯎꯊꯛꯇꯒꯤ ꯇꯨꯝꯇꯨꯝꯗꯣ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯈꯤꯔꯝꯃꯤ꯫ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ! ꯅꯨꯄꯥ ꯐꯪꯉꯝꯗꯥꯏꯁꯤꯗ ꯈꯣꯡ ꯂꯩꯊꯦꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯒꯤ ꯆꯥꯟꯅꯕꯤ, ꯑꯩ ꯆꯤꯡꯈꯠꯄꯤꯒꯦꯁꯦ꯫ ꯇꯔꯛ ꯇꯔꯛ ꯅꯨꯄꯤ ꯑꯃꯈꯛ ꯐꯪꯂꯝꯗꯥꯏꯁꯤꯗ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯁꯣꯌꯥꯏꯍꯟꯗꯣꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯡꯁꯨ ꯆꯥꯡꯉꯤ, ꯇꯨꯝꯁꯨ ꯇꯨꯝꯃꯤꯅ꯫ ꯉꯥꯏꯈꯣ, ꯑꯩ ꯃꯤꯠꯅꯔꯅꯦ, ꯅꯪꯒꯤ ꯅꯆꯤꯟꯗꯨꯗꯤ ꯑꯣꯈꯥꯛꯁꯨ ꯇꯨꯝꯃꯤꯍꯦ, ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯅꯆꯤꯟ ꯑꯇꯨꯝꯕꯗꯨꯅ ꯊꯤꯜꯂꯛꯇꯧꯒ ꯃꯥꯜꯂꯤ꯫ ꯆꯣꯍꯦ, ꯅꯨꯡꯁꯤꯕꯗꯕꯨ ꯀꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯣ ꯄꯥꯡ? ꯅꯁꯛ ꯐꯥꯎꯗꯤ ꯐꯖꯅ ꯌꯦꯡꯍꯧꯒꯦꯗꯅ꯫ ꯌꯨꯕꯤ ꯊꯧꯔꯤ ꯃꯥꯟꯕ ꯅꯁꯝꯗꯣ ꯑꯝꯇ ꯍꯨꯒꯠꯂꯨꯁꯦ, ꯍꯥꯏꯒꯠꯂꯣꯕ ꯑꯝꯇ꯫ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯑꯣꯟꯅꯔꯁꯨ ꯈꯪꯗꯕ ꯇꯥꯔꯦ꯫ ꯂꯨꯍꯣꯡ ꯄꯟꯊꯥ ꯌꯥꯝꯃꯟꯈꯤꯗꯅ ꯅꯨꯄꯤ ꯑꯣꯟꯅꯕꯁꯨ ꯌꯥꯝ ꯌꯥꯎꯅꯔꯦ, ꯑꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯇꯥꯡꯅ ꯐꯪꯕꯤ ꯑꯇꯨꯝꯕꯤꯕꯨ ꯑꯇꯣꯞꯄꯅ ꯃꯍꯨꯠ ꯁꯤꯜꯍꯟꯕ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯑꯌꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯗꯤ ꯎꯔꯨꯔꯨ ꯉꯥꯎꯔꯦ ꯍꯥꯏꯕ, ꯅꯨꯄꯤ ꯊꯦꯝꯕꯒ ꯌꯥꯝ ꯍꯩꯌꯦꯕ꯫ ꯑꯩ ꯎꯔꯒ ꯀꯤꯅꯨꯀꯣ ꯅꯨꯡꯁꯤꯕ, ꯑꯩ ꯁꯝꯁꯤ ꯍꯥꯏꯒꯠꯂꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯄꯤꯕꯥꯗꯨ ꯇꯨꯝꯇꯨꯝꯒꯤ ꯃꯁꯛ ꯎꯕꯗ ꯉꯛꯅ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯌꯣꯠ ꯑꯇꯨꯝꯕꯔꯣ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯩꯃꯥ ꯁꯤꯗꯤ ꯑꯃꯠꯇ ꯎꯖꯗ꯭ꯔꯤꯌꯦ, ꯑꯩꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯤꯌꯦ꯫ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯄꯤꯕꯥꯒꯤ ꯅꯨꯄꯤꯗꯤ ꯌꯣꯠ ꯑꯇꯨꯝꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯤꯅꯦ꯫ ꯐꯔꯦꯗ ꯁꯤꯅꯕꯨ ꯍꯦꯟꯅ ꯀꯅꯥꯝꯇ ꯌꯦꯡꯕꯤꯔꯛꯇꯅꯕ ꯑꯩꯗꯤ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯖꯔꯦ ꯌꯥꯖꯔꯦ꯫ ꯑꯣ ꯑꯩꯒꯤ ꯌꯣꯠꯇꯨꯝ ꯇꯥꯔꯤꯌꯦ꯫ ꯌꯥꯗ꯭ꯔꯦꯍꯦ, ꯑꯩ ꯉꯥꯎꯔꯦ, ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ꯫
Hayeng korong numit pungza simaktada nangi manja ibo ngairam ko chanabi. Ngaijaramgi nungsiba nangi mai kay tabo yengduna nuza oibiyaygi awaba khangbiyu ko. Ay nupa phange. Mubina is kangdrum mandam phanglaga kyam harawi tuna kayino moisu oiroidabada. Muda mubi musuk mubi tumilayo nangdi ay nupa phangkhibasi ubada kalai oiramni. Lambi chatpada nupa phabiya phaubi. Hera asiyeng naluna tawbasida ithaktaga karadana adoi tardi. Tumtumna mubigi mamaida masin atumbaduna thajil. Khangrad. Aphaubi naine matung ana tawjaroi haijararoi ai. He thekoi da tenoiga kadai satki. Thekoi gi mayumda chatkibani. Phare adudi ekhoi ni su chatlurasi. Thangnaba khulda laikhiba ekhoi gi haina tana ngamdaba but singduna karam kana somda lakani hairai pau phangbra. Yam nungai kramale pau gamta phangdi. Somda thekoi du kapni. Baba nachabu nungsidraklo. Nacha yam war. Nachagi laman singda karigi pabana ningai gina tungkhol tani ko. Nachagi laman singlo. Babadi wai horani ko nai kom taba punsi haibado. Nachagi chatkrakani to. Nachagi karma loibada. Adubu aibu khangu takta manghaliba makhoi pudi lemda thamigan nachagi laman singbiyo. Ipagi thekoi karino aina usik takri mayamdaba sagi laman singbiyo haiba kanana isabu haliba. Ipagi ibiyamngo nangbu kanana haliba nabada singna hayuda. Somdana memigi kadana butte noina. Is yam nungainaga tumiko midi. Thongna yam laiko mona melaga mi hatuoga nungainaga tumangami nang suaina hapirani. Nongma kangda asumna akia kang pirakpa sidagi memi wakal hongba horaklabani. Kanano nungtigi aibu kihaliba. Thawai ni ai thawai. Nangi thawai but laugadabagi ngairiba thawai aduni. Nangna ninggadaba lai ningo. Man aidi mi hatin yar. Isana yari iral kumba amuk kana ibu atpiradu aigi iral kumba yazan mapa masaki nungsi maribu thadaduna ai khakki nungainaba sangsar amada hingnabu hotnaruba ai lal sigibada puba yaroidaba lantham khara sigidaba mamal yamnaba isagi punsibusu aina mangkhanba pumnaba wakhal thenbi aina thokhanba ngaktan tamnabaga pendrikansida wakhal tathokre kamai tawni sidia aidi tamnaba su pendi adoi tardi thekoi ki mapado oina kahakte tamnagi sumlakpana thekoi na ingkhol masi mada kapli budu uraga kaino adoi thatu ta tawduna leiduna nama tombido wakhal putro launa ne tawrabane hawjikti aibu pokpa ipadi naitom taba punsi mada hingaurani khanbada ayam nungaiti aigidi ipana pumnamakni tenoi baba matomta yumsida khunu khungba tongna lehongni khalubada ai yadagi ising tari Kariya yadagi ising taredi yam tuna mitagi ising talo natragi ngasi nangaiga phudatnani ngamjararoi aidi thosanau zabini kanaga su phunaba ngamjani haiba khumme pachina si khumme yam ngamme haiba kamai tawni tenoida angam bising asidi aphaubigi maphut lemjabi maliko nupa phangakba malida tumtum ikairab ka tawna masin atumbadu khayat muksangna chinglaga noklini tawribadu akiba mani johe phajabi nubu nupa wali haibro aidi phajabi mathangi numitni memi mapureba tomsauda mana tawkiba singdu haijarami wafam madu tabada tomsau saubana mana paiba yaramde asumna khulgi miyam slaktuna memi bu matam supagi oina kaisum sangda thamba hain yanarami adubu memi na khabagi wadi amata panda maral pumba mathanta yazakhirami asumna thekoi gi mathau mangam su pangthokadaba hayeng tangairami numidang du but mari du kapminarami tumtumna noi mayamna aphaubi haijarasu hai phauda bani ko hayeng dagi di amuk lapna ba tari ko thekoi mathang mapuk di nupi oina pok pangam oisa ekhoi di mapok amasu pok pangam da lehu ba tari nakoi ga thengnaru budagi asidi aigi pabgi thawaisu kan bangam jari nakoi leirambana aina leiram len yoba ngamjaga toribani amai ba ai ba thiduna
ꯅꯈꯣꯏꯒꯤ ꯊꯋꯥꯏꯕꯨꯁꯨ ꯂꯥꯏꯔꯝꯂꯦꯟ ꯌꯧꯍꯟꯅꯕ ꯑꯩ ꯄꯥꯕꯗ ꯍꯥꯏꯔꯝꯈꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏꯗꯤ ꯑꯐꯕ ꯊꯋꯥꯏꯅꯤ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯈꯨꯗꯣꯡꯊꯤꯅꯕ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯋꯥꯏ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯉꯥꯎꯔꯤ ꯂꯥꯛꯂꯝꯃꯤ ꯁꯥꯒꯠꯂꯨꯕ ꯁꯥꯒ ꯂꯣꯏ ꯅꯤꯡꯈꯥꯏꯍꯟ ꯍꯧꯖꯤꯛꯇꯤ ꯏꯇꯨꯁꯨ ꯃꯥꯡꯉꯦ ꯂꯟ ꯊꯨꯝꯁꯨ ꯐꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯍꯦ ꯃꯦꯃꯦ ꯅꯪ ꯐꯗꯤ ꯐꯩꯌꯦ ꯑꯩꯗꯤ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯅꯔꯥꯜ ꯄꯨꯝꯕ ꯅꯊꯟꯇ ꯌꯥꯖꯕ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯤꯕꯗꯤ ꯑꯩ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯥꯝꯕꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯨꯅꯤ ꯅꯣꯝꯅꯤ ꯈꯪꯂꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯝꯕꯅꯤ ꯅꯪꯗꯤ ꯑꯩꯅ ꯃꯥꯡꯍꯟꯕꯅꯤ ꯑꯩꯅ ꯐꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤꯒꯤ ꯃꯆꯥꯗꯨꯁꯨ ꯁꯤꯔꯝꯗꯕꯅꯤ ꯃꯄꯥ ꯃꯆꯥ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯅꯤ ꯀꯩꯗꯧ ꯃꯥꯡꯕ ꯇꯥꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯄꯤꯔꯒꯦꯗꯅ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯇꯦꯅꯣꯏꯅ ꯀꯩꯅꯣ ꯅꯪꯕꯨ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯒ ꯁꯤꯕꯁꯨ ꯑꯃꯨꯛ ꯀꯤꯔꯤꯔꯣ ꯑꯦ ꯀꯩꯅꯣ ꯑꯩꯅ ꯎꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯤꯌꯦ ꯃꯤꯔ ꯁꯥꯔꯣ ꯅꯣꯏꯕ ꯇꯨꯝꯇꯨꯝꯅ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯃꯤꯔ ꯁꯥꯔ ꯀꯥꯏꯅ ꯐꯠꯖꯔꯦ ꯅꯪꯗꯤ ꯌꯣꯡꯅ ꯃꯤ ꯑꯣꯜꯂꯝꯗꯥꯏ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯤꯁꯨ ꯃꯥꯟꯅꯩ ꯁꯥꯁꯨ ꯃꯥꯟꯅꯩ ꯁꯥꯁꯨ ꯃꯤꯁꯨ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯀꯩꯁꯨ ꯇꯨꯝꯃꯣꯏ ꯑꯗꯨꯒ ꯃꯤꯗꯁꯨ ꯁꯥꯗꯁꯨ ꯇꯦꯟꯒ ꯇꯦꯜꯂꯒ ꯏꯅꯣꯏꯒ ꯅꯣꯏꯕꯁꯤꯁꯨ ꯂꯩꯔꯒꯁꯨ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯀꯔꯥꯡꯗꯒꯤ ꯌꯦꯡꯂꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯀꯔꯥꯡ ꯐꯥꯛꯇꯣꯛꯂꯒ ꯌꯦꯡꯕꯗ ꯃꯈꯣꯡ ꯃꯈꯥ ꯊꯦꯡꯗ ꯄꯥꯏꯕ ꯀꯩꯕꯣꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯑꯣ ꯏꯃꯥ ꯁꯤꯗꯤ ꯃꯨꯠꯅꯦ ꯃꯨꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯗ ꯃꯃꯥꯡꯗ ꯊꯦꯛꯂꯤ ꯇꯧꯕ ꯑꯃꯅ ꯑꯃꯨꯛ ꯊꯠꯆꯤꯜꯂꯛꯂꯒ ꯅꯣꯛꯁꯤꯜꯂꯛꯏ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯅꯪ ꯆꯠꯂꯣꯍꯦ ꯃꯣꯏꯅ ꯊꯠꯆꯤꯜꯂꯒ ꯀꯗꯥꯏ ꯆꯠꯂꯣ ꯍꯥꯏꯅꯣ ꯑꯩꯕꯨ ꯑꯁꯣꯏꯕ ꯑꯩ ꯁꯤꯕ ꯇꯥꯔꯕ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯖꯔꯁꯨ ꯑꯩ ꯁꯤꯅꯤꯡꯗꯤꯌꯦ ꯁꯤꯔꯝꯗꯥꯏ ꯋꯥꯈꯜ ꯇꯥꯏ ꯍꯥꯏꯕꯗꯤ ꯊꯦꯛꯂꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯐꯠꯇꯕ ꯇꯧꯕ ꯃꯤꯗꯤ ꯄꯣꯂꯣꯏꯗ ꯈꯛ ꯈꯪꯉꯤ ꯍꯥꯏꯕꯗꯨ ꯇꯨꯝꯇꯨꯝꯅ ꯏꯁ ꯋꯥꯈꯜ ꯇꯥꯕꯒ ꯑꯃꯨꯛ ꯁꯥꯔꯤ ꯁꯛꯇꯥ ꯑꯁꯤꯒ ꯃꯁꯤꯗꯤ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯪꯊꯒꯦ ꯐꯠꯇꯕ ꯅꯪꯁꯨ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯖꯈ꯭ꯔꯣ ꯑꯩꯒꯤ ꯁꯤꯟ ꯑꯇꯨꯝꯕꯁꯤꯅ ꯍꯦꯛꯇ ꯏꯪꯊꯒꯦ ꯀꯝꯗꯧꯏ ꯃꯊꯧ ꯐꯖꯅ ꯇꯧꯔꯦ ꯑꯩꯒꯤ ꯁꯤꯟ ꯑꯇꯨꯝꯕꯁꯤ ꯀꯩꯅꯣꯅꯦ ꯄꯦꯅꯝꯇ ꯅꯣꯛꯀꯦ ꯇꯧꯔꯒ ꯈꯅꯥꯎꯁꯤꯗ ꯀꯥꯡ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯈꯥꯕꯁꯨ ꯌꯨ ꯉꯥꯎꯕꯒ ꯏꯁꯤꯡꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯑꯗꯨꯃꯛ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈꯤꯔꯝ ꯃꯨꯕꯤꯅ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯑꯐꯥꯎꯕꯤ ꯇꯨꯝꯇꯨꯝꯅ ꯌꯥꯏꯐꯔꯦ ꯁꯣꯝꯗ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗꯅꯤ ꯕꯥꯕꯥ ꯅꯆꯥ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯑꯋꯥꯕ ꯑꯝꯇ ꯂꯩꯇꯅ ꯂꯩꯔꯛꯎꯀꯣ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯄꯥꯕꯒꯤ ꯅꯆꯥ ꯅꯤꯉꯣꯜ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯏꯖꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯆꯥꯁꯨ ꯃꯤꯔꯝꯂꯦꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯅꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯤ ꯂꯣꯏꯔꯕꯗꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯊꯋꯥꯏ ꯀꯌꯥꯕꯨ ꯁꯥꯟꯅꯕꯤꯔꯤꯕ ꯂꯣꯏꯁꯤꯟꯕꯤꯗꯅ ꯊꯝꯕꯤꯔꯝꯕ ꯊꯋꯥꯏ ꯀꯌꯥꯁꯤꯕꯨ ꯄꯥꯕꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯕꯤꯗꯨꯅ ꯑꯃꯨꯛꯇ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨꯁꯨ ꯁꯥꯟꯇꯤ ꯐꯪꯍꯟꯕꯤꯔꯛꯎꯀꯣ ꯃꯈꯣꯏꯅ ꯅꯆꯥ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯈ꯭ꯔꯦ ꯕꯥꯕꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯄꯥꯒꯤ ꯕꯦꯡꯉꯣ ꯅꯄꯥ ꯑꯩꯕꯨ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯃꯄꯥꯡ ꯀꯗꯥ ꯌꯥꯎꯗ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯆꯦꯛꯂꯥ ꯑꯃꯀꯣ ꯅꯃꯥ ꯅꯆꯥ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗꯤ ꯑꯁꯣꯟ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈ꯭ꯔꯒꯦ ꯏꯆꯥꯅ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕꯗꯨꯁꯨ ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯇꯥꯏꯕꯪꯗ ꯃꯁꯥꯒꯤ ꯊꯋꯥꯏꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕꯗꯨ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯇꯣꯝꯆꯧꯗꯤ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯦꯛꯀꯣꯏꯒꯤ ꯊꯋꯥꯏꯁꯨ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕꯗ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯨꯠ ꯑꯍꯨꯝꯗꯨ ꯎꯪꯗꯅ ꯂꯩꯔꯤ ꯃꯨꯕꯤꯅ ꯊꯦꯛꯀꯣꯏ ꯂꯩꯇꯕꯁꯦ ꯏꯁꯤꯛꯁꯤ ꯁꯨꯃꯥꯏꯅ ꯇꯞꯅ ꯂꯥꯞꯊꯣꯛꯅꯈꯤꯗꯣꯏꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤꯗ ꯀꯃꯥꯏ ꯇꯧꯅꯤ ꯅꯥꯇꯣꯟꯁꯨ ꯌꯥꯎꯅ ꯃꯍꯤ ꯆꯦꯜꯂꯛꯏ ꯑꯩꯅ ꯑꯍꯥꯟꯕ ꯊꯦꯛꯀꯣꯏꯗ ꯍꯪꯉꯣꯏ ꯆꯣꯡꯉꯨꯅ ꯗꯞ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯝꯇꯨꯝ ꯑꯐꯥꯎꯕꯤꯅ ꯑꯩꯕꯨ ꯑꯣꯏꯅ ꯍꯪꯉꯣꯏ ꯆꯣꯡꯍꯟꯕꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕꯗꯣ ꯑꯃ ꯀꯥꯏꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯀꯥꯏꯅꯔꯅꯤꯀꯣ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯎꯗꯅ ꯐꯥꯎꯕꯤ ꯅꯪ ꯅꯝꯗ ꯄꯦꯟꯅ ꯈꯪꯒꯦ ꯉꯁꯤꯗꯤ ꯕꯨꯠ ꯑꯣꯏꯔꯁꯨ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯨꯝ ꯇꯨꯝꯕ ꯃꯁꯤꯟꯗꯨ ꯊꯥꯡꯗꯣꯛꯂꯒ ꯉꯁꯤ ꯄꯨꯜꯂꯝꯕ ꯍꯌꯦꯡꯗꯤ ꯀꯥꯏꯅꯅꯤ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯈꯣꯏꯔꯥꯡꯉꯤꯗ
Isai sakna sakna tum du kapthurei mubi su manabka thut tawraga abhaubi isai du lat khalubda thamoise khoirani da haibane sathoye soida mina sakpada chap mana sakadro kharasu semdokadabani khanglabra hausiti migi matau tamase ngangna doigi ai dungna tumba masin mayamdo ngang doigi thangatana ngairaga leirabani tenoi tali noi sidi thawai nungai roigi ga tawbase phangde oiba pelabani chin khakna khatna doi sarukpudi khut samga do hoidanaraga hatuknawo mubi adugumba thabak tudi gadhana tawgadaba khangaba tum ngasina bani aigi singsina thomdatlaga wandani tenoi ai gyan tarakpaga aigi haksang ten lawusina amuk nandarakan tum kaino haksang si kaino tawre nabari tarokto oh soitri thekoi ki mapana ekoi gi thawai bu santi phangna bu khotnari kainaram dain ku asida ai di kari su haini ngai leite laiminari ngai mi ku kharadu nungai na daba yawkhrabas maduda waro puklau thamta nungsibagi langla tatta mathanggi mapok amada amuk thengnasiko ai gi haksangna tapna mami sablaknabasu chin atumbasina nakhoi ni bu kaina bidai piri mubi amadi tenoi abhaubi tumto tenoi mubi nangsu tapna makri aya idom khakta mut oyhoba talle tapna makhoigi thawaisu santi phanghan kirami asumna khulladuda santi phangda leiramba but singduga thekoiga thengnaduna thekoigi lamansu singki amadi santi phangjaba thawai singdusu thekoiga thengnarubadagi santi phangkirami tomsausu siba ngaina magi leizariba lanthum pumba kana leizajaba amadi ason anasingda mateng pangduna siba ngaina leiki migi lanthumda mikaruba khaba sifamna pham khangdana siki mimisu kaisum sangda siba ngaina wana leiki